ngasi Manipuri explanation ki damakta phiram amma pudun laksari madudi mi asi yong digi olakpani hainai adubu karigumba yong asina mi ga manana singlaklabadi kari oirakani film asi yengbiduna khangbiyu film asi gi ahanba sinda mioi kharana jangan manungda chimpanzee hariba yong makal asi phanagbidamakta tanari मियोई सिंह अदुना लांग सिजिन अदुना चिंपांजी सिंह अदुबु फारमी अमदी लेबोरेटरी दा मखोइबु चांगिंग तौनगबिदमक्ता पुरगलमी विलना वायरल बेस ड्रग ALZ-112 गी हिदाक थारबा चिंपांजी योंग अमा माखोइना इंटेलिजेंट टेस्ट तौरमी अदुबु इंटेलिजेंट टेस्ट अदुदा यामना साथिना इंप्रूव ओइरमी तसेंगमकिदी ALZ-122 हारिबा हिदाक असि अल्जाइमर हारिबा लाइना असिगिदमक्ता सेमबनी अदुबु मसी मियोइबदा चांगिंग तौद्रिङैदा अहानबा ओइना चिंपांजी हारिबा योंग मखन असिदा हिदाक सि थादुना चांगिंग तौबनी मदुदगी विल्सना मांगना पुथोकलिबा हिदाक ALZ-112 हारिबा अदुगी प्रेजेंटेशन अमा उटकी हाइना माकी बॉस जेकोब तंगनरमी अमदी जेकोबना यारमी हौजिक विल्सना प्रेजेंटेशन उलमी विल्सना हाइराई लुकेस टावर हारिबा टास्क असि चिंपांजी अदुना तौबा ngamloi haina makoina askhalami लुकेस टावर हारिबसे पोट अदु थांदोक थांजिन तौरगा टावर अमा सेमबनी अदुबु हिदाक अदु थारबा मतुंगदा चिंपांजी अदुना यामना लाइना हारिबा टास्क अदु तौरम्मी हिदाक असिना तौरिबसी ब्रेन गी सेल सिंग पुथोकसदुना रिपेयर तौबनी बायोलॉजी की तामददी मसी न्यूरोजेनेसिस कौई हाइरिब हिदाक असि अल्जाइमर हाइबा लाइना असि क्योर तौनबगिदमक्तनी असोमदना चिंपांजी अदु महांगा लैरिबा सरंग अदुदगी नानथोरगी असोमदना विल्सना हाइरिब हिदाक असि ब्रेन की मखल कयागी लाइना सिंग ट्रीटमेंट तौबा यागनी हाइन हाइरम्मी तंजा अदुदा चिंपांजी अदुना ग्लासना खाबा प्रेजेंटेशन उलिबा फंगलांग अदु थुगाइदुना चोंसिलगलमी अमदी मदुदगी लैबा सिक्योरिटीना महाकपु नोंमैना कापतुना हालमी मदुदगी प्रोजेक्ट अदु बोर्ड मेंबरसिंग अदुना मखा चथबा यारमदे अमदी लेपा तारमी मदुगी मुहुता हेन एडवांस ओइबा प्रोग्रामसिंग तौनबगिदमक्ता ओइना हाइरमी अदुबु विल्सना यामना वाना चही मंगा संगना होनजरपनी अदुना मखा चथनबा विल्सना जेकोब तकनरमी अदुबु जेकोबना याद्रे अमदी चिंपांजीसिंग अदुबु हातोकिनबा फ्रैंकलिन दा हाइरमी विल्सना थवाई नुंगाइतना फ्रैंकलिन की मनाक्ता लाकपा मतमदा फ्रैंकलिन चिंपांजी मचा अमा लैरे हाइना विल्सदा पिरमी हाइरिबा चिंपांजी मचा अदुदी मकोइना एक्सपेरिमेंट तौबदा सिनखिबा चिंपांजी अदुना पोक्तंगारिबा मचा ओइरमी चिंपांजी मचा अदु थवाई कन्नबगिदमक्ता विल्सना मदु मयुमदा पुरमी विल्स मयुमदा चिंपांजी मचा अदु पुदुना लागले अमदी मपादा येंगहलमी महाकी मपा अदुसु मेंटल प्रॉब्लम लेबा मियोय अमा ओइरमी मदुदगी मकोइना चिंपांजी मचा अदुगी ममिंग सीजर हाइना थोलमी विल्स की मपाना चिंपांजी मचा अदु उबदा हराउरमी मदुदगी मथंगी नुमिता ब्रेकफास्ट की दमक्ता सीजर की मनाक्ता संगोम बोतल अमा थमलमी मदुबु सीजरना थांगतुना थगलमी अमदी मकोइना मदु उबदा याम ngangलमी तसेंग नमकिदी सीजर असि ममादा थाकिबा हिदाक ALZ-112 अदु मंगोंदसु पालमी सही अहुम की मतुंगदा सीजर यामना सिंगबगी मोंग अमा मंगोंद उबा फंगलमी महाक हौजिक गेम सानबा ngamले लाई येकपसु ngamले अमदी साइन तौरगा मी अमगा अमगा कम्युनिकेट तौबा ngamले लुकेस टावर हाइरिबा गेम मसी महाकना 15 मूव्स ता कंप्लीट ओइबा ngame तसेंगनमति मसी परफेक्ट स्कोर नि ALZ-112 हाइरिबा हिदाक सि थाकिबा चिंपांजी सिंग अदु मखोइगी ममिद अदु संगी सीजर सु माकी ममिद अदु संगलमी मदुदी महाकी ममादगी ALZ-112 हाइरिबा हिदाक असि जेनेटिकली थंगथरकपगिनी मदुदगी महाक सीएस हाइरिबा मसाना असिसु फजना सानबा ngamlami विल्स की मपा मेंटल इलनेस न मरम ओइरगा नर्स अदुगा खनरमी मदुदगी विल्स न याम नुंगाइरमदे अमदी महाकना ALZ-112 हाइरिबा हिदाक अदु थाबदा फगदरा हाइम खंदुना महाकना हिदाक अदु पुरगलमी अमदी थारमी मदुदगी मथंगी निमित्ता महाकी मपागी फिबम यामना फगलमी सीजरना मथक्तगी येंगलकपदा आंगांग खरा सानदुना लैबा उरमी
ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯎꯗꯨꯅ ꯁꯥꯟꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯁꯤꯖꯔꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯁꯤꯖꯔꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯋꯤꯜꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯜꯂꯝꯃꯤ ꯑꯃꯗꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯌꯥꯎꯗꯅ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯖꯔ ꯈꯔ ꯁꯣꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯑꯦꯅꯤꯃꯦꯜ ꯗꯥꯛꯇꯔ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯤꯖꯔ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯀꯣꯏꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯗꯥꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯖꯪꯒꯜ ꯑꯃꯗ ꯁꯤꯖꯔꯒ ꯂꯣꯏꯅꯅ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯖꯔ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯎꯖꯥꯎꯁꯤꯡ ꯑꯗꯨ ꯀꯥꯗꯨꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯑꯗꯨ ꯋꯤꯜꯁꯇꯒꯤ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯗꯨꯅ ꯁꯤꯖꯔ ꯆꯍꯤ 5 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯁꯤꯖꯔꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯃꯌꯦꯡ ꯇꯥꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯪꯒꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯤꯖꯔꯅ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯑꯣꯏꯅ ꯇꯣꯡꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯗ ꯌꯣꯛꯄ ꯁꯥꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯋꯤꯜꯁꯅ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯖꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯋꯤꯜꯁꯅ ꯑꯁꯦꯡꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯤꯜꯁꯅ ꯁꯤꯖꯔꯕꯨ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯐꯝ ꯖꯒꯥ ꯑꯗꯨ ꯇꯥꯟꯅ ꯄꯨꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯦꯟ ꯐꯒꯠꯅꯕꯒꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯃ ꯇꯧꯕꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯪ ꯑꯩꯅ ꯌꯨꯝꯗ ꯄꯣꯔꯛꯂꯒ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯅꯃꯥꯗ ꯊꯥꯈ꯭ꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯏꯟꯇꯤꯂꯤꯖꯦꯟꯁ ꯂꯩꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯕ ꯃꯇꯨꯡꯗ ꯁꯤꯖꯔꯒꯤ IQ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯖꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯋꯤꯜꯁꯀꯤ ꯃꯄꯥꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄ ꯑꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯋꯤꯜꯁꯅ ꯂꯦꯕꯇ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯊꯥꯔꯤꯕ ELS-112ꯒꯤ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯌꯥꯛ ꯆꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯋꯤꯜꯁꯀꯤ ꯃꯄꯥ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯤꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤꯅꯤ ꯈꯟꯗꯨꯅ ꯊꯧꯔꯨꯕꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯔꯤ ꯃꯄꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯁꯤꯖꯔꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯋꯤꯜꯁꯀꯤ ꯃꯄꯥ ꯑꯗꯨ ꯀꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯖꯔꯅ ꯒꯥꯔꯤꯒꯤ ꯃꯄꯨ ꯑꯗꯨ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜ ꯀꯥꯡꯕꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯁꯤꯖꯔ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯤꯖꯔꯕꯨ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯄꯨꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯋꯤꯜꯁꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯁꯤꯖꯔꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯆꯤꯝꯄꯥꯟꯖꯤꯁꯤꯡꯅ ꯁꯥꯟꯅꯅꯕ ꯐꯖꯅ ꯁꯦꯝꯂꯕ ꯖꯒꯥ ꯑꯗꯨ ꯆꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯔꯅ ꯋꯤꯜꯁꯇꯒꯤ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯑꯌꯥꯕ ꯂꯧꯔꯝꯃꯤ꯫ ꯋꯤꯜꯁꯅ ꯆꯪꯉꯨ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯤꯜꯁꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯗꯨꯅ ꯃꯈꯣꯏ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯁꯤꯖꯔꯅ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯤꯜꯁꯅ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯋꯤꯜꯁꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯕꯅꯤ꯫ ꯁꯤꯖꯔꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅ꯫ ꯃꯗꯨꯗ ꯋꯤꯜꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯌꯥꯗ꯭ꯔꯦ ꯊꯨꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯖꯔꯕꯨ ꯁꯔꯪꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯋꯤꯜꯁ ꯀꯣꯔꯠꯇ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯀꯦꯁꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ 90 ꯗꯦꯖ ꯆꯪꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯐꯠꯁꯤꯜꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ELS-113ꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯁꯦꯝꯂꯝꯃꯤ ꯑꯃꯗꯤ ꯆꯤꯝꯄꯥꯟꯖꯤ ꯑꯃꯗ ꯇꯦꯁ ꯇꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯣꯠꯄ ꯃꯆꯤꯟꯖꯥꯛꯁꯤꯡ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯖꯔꯅ ꯃꯈꯨꯠ ꯀꯟꯊꯣꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯆꯣꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯤꯡ ꯀꯥꯞꯅꯕ ꯄ꯭ꯔꯦꯁꯔ ꯄꯥꯏꯞ ꯑꯃꯅ ꯁꯤꯖꯔꯕꯨ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯁꯤꯖꯔ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯌꯨꯝ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯅ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯌꯦꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯋꯤꯜꯁꯅ H-113ꯒꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯃ ꯆꯤꯝꯄꯥꯟꯖꯤ ꯑꯃꯗ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤꯗ ꯂꯩꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯖꯪꯒꯜ ꯑꯗꯨꯗ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯅ ꯁꯤꯖꯔꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜ
ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯐ꯭ꯔꯦꯡꯀ꯭ꯂꯤꯟꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯒ꯭ꯌꯥꯁꯀꯤ ꯃꯥꯛꯁ ꯑꯗꯨ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯑꯜꯁ 113ꯒꯤ ꯒ꯭ꯌꯥꯁ ꯑꯗꯨ ꯃꯉꯣꯟꯗ ꯈꯔ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯖꯦꯀꯣꯕꯅ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯤꯝꯄꯥꯟꯖꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯀꯣꯕ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯋꯤꯜꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤꯗ ꯁꯤꯖꯔ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯖꯔꯅ ꯃꯈꯣꯏ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯔ ꯁꯣꯛꯄꯒꯤ ꯗꯥꯛ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯋꯤꯜꯁ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯗꯨꯅ ꯍꯦꯛ ꯂꯥꯛꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯐꯨꯅꯒꯦ ꯇꯧꯔꯝꯃꯤ꯫ ꯋꯤꯜꯁꯅ ꯐꯛꯂꯥꯡꯗꯒꯤ ꯁꯣ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯄꯨ ꯍꯥꯡꯗꯨꯅ ꯄꯨꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯌꯥꯎꯗꯅꯗꯤ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯤꯜꯁꯅ ꯁꯤꯖꯔꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯧ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯚꯤꯖꯤꯠ ꯇꯧꯕꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯤꯜꯁ ꯆꯠꯈ꯭ꯔꯦ꯫ ꯁꯤꯖꯔ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯌꯦꯛꯄ ꯃꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯗꯣꯝꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯦꯞꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯁꯤꯖꯔꯅ ꯆꯤꯡꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯊꯥꯡ ꯑꯃ ꯃꯨꯜꯍꯧꯏ꯫ ꯁꯤꯖꯔꯅ ꯊꯥꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯑꯦꯞꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯋꯤꯜꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯑꯦꯜꯁ 113ꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯊꯥꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯗꯨ ꯌꯥꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯤꯜꯁ ꯂꯦꯕꯇ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯂꯦꯕꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯦꯜꯁ 113ꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯊꯥꯔꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯈ꯭ꯔꯕ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨ ꯇꯦꯁ ꯐꯖꯅ ꯇꯧꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯕꯣꯁ ꯖꯦꯀꯣꯕ ꯂꯥꯛꯂꯦ꯫ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨ ꯃꯈꯥ ꯆꯠꯊꯅꯕ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯈꯤꯕ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯏꯕ ꯎꯔꯝꯃꯤ꯫ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯖꯦꯀꯣꯕꯀ ꯃꯍꯥꯛꯀ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯇꯞꯅ ꯇꯞꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯑꯍꯥꯟꯕ ꯑꯦꯜꯁ 113ꯒꯤ ꯑꯦꯛꯁꯄꯔꯤꯃꯦꯟꯇ ꯃꯥꯛ ꯁꯣꯏꯕꯗꯒꯤ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯈꯔ ꯆꯪꯈꯤꯕꯅꯤ꯫ ꯐ꯭ꯔꯦꯡꯀ꯭ꯂꯤꯟꯅ ꯋꯤꯜꯁ ꯎꯅꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤꯗ ꯁꯤꯖꯔ ꯂꯧꯕ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯋꯤꯜꯁꯅ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯄꯤꯖꯗꯨꯅ ꯁꯤꯖꯔꯕꯨ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯤꯜꯁꯅ ꯁꯤꯖꯔꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯁꯤꯖꯔꯕꯨ ꯊꯣꯛꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯖꯔꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯟꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯕ ꯄꯥꯝꯂꯃꯥꯜꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯋꯤꯜꯁ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯖꯔꯅ ꯎꯠꯂꯝꯃꯤ ꯃꯗꯨꯗꯤ ꯆꯩ ꯑꯃ ꯊꯨꯗꯦꯛꯄꯗꯤ ꯏꯔꯥꯏ ꯂꯥꯏ, ꯑꯗꯨꯕꯨ ꯆꯩ ꯃꯌꯥꯝꯗꯨꯅ ꯄꯨꯟꯁꯤꯜꯂꯒꯗꯤ ꯊꯨꯗꯦꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯁꯤꯖꯔꯅ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯋꯤꯜꯁꯀꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯦꯜꯁ 113ꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯆꯥꯏꯈꯥꯏꯗꯨꯅ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯍꯜꯂꯝꯃꯤ ꯑꯃꯗꯤ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨ ꯏꯟꯇꯤꯂꯤꯖꯦꯟꯁ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯖꯔꯅ ꯆꯤꯝꯄꯥꯟꯖꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯎꯅꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯥꯏꯕꯗꯤ ꯖꯪꯒꯜꯗ ꯑꯃꯨꯛ ꯍꯟꯅꯕꯒꯤꯗꯃꯛꯇ꯫ ꯑꯁꯣꯝꯗꯅ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯛꯆꯜꯂꯛꯇꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤꯗ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯖꯔꯗꯤ ꯆꯪꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯖꯔꯕꯨ ꯐꯨꯒꯦ ꯇꯧꯔꯝꯃꯤ, ꯃꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯖꯔꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯣꯟ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯁꯤꯖꯔꯅ ꯂꯩꯔꯤꯕ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯒꯤ ꯒꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯁꯔꯪ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯃꯗꯨꯁꯨ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯇꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯃꯗꯨꯗ ꯁꯤꯖꯔꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯂꯥꯛꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯥꯐꯨ ꯀꯜꯂꯕ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯑꯗꯨ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯀꯥꯞꯁꯤꯟꯕ ꯑꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯅ ꯆꯤꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯖꯔꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯋꯤꯜꯁꯀꯤ ꯂꯦꯕꯇ ꯆꯠꯂꯝꯃꯤ꯫
ꯑꯁꯣꯝꯗꯅ ꯋꯤꯜꯁꯅ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯆꯠꯂꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ELS-113 ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯀꯣꯚꯔꯁꯤꯡ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯪꯏ ꯁꯤꯖꯔ ꯑꯁꯤ ELS-112 ꯑꯃꯗꯤ ELS-113 ꯑꯅꯤ ꯑꯁꯤ ꯄꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯤꯡꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯗꯨꯗ ꯀꯤꯌꯔꯇꯦꯀꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯃꯤꯒꯤ ꯃꯔꯣꯜ ꯉꯥꯡꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯄꯨꯂꯤꯁꯅ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯀꯧꯔꯝꯃꯤ꯫ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯅ ꯋꯤꯜꯁꯀꯤ ꯂꯦꯕ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯈꯪꯏ ꯃꯗꯨꯗꯤ ELS-113 ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯗ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯁꯤꯕ ꯅꯣꯡꯉꯥꯟꯕ ꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯏ, ꯃꯔꯝꯗꯤ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯁꯤꯈꯤꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯂꯦꯕꯇ ꯆꯪꯂꯨꯕ ꯃꯇꯝꯗ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯇꯧꯕꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯂꯤꯁ ꯇꯝꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯆꯤꯝꯄꯥꯟꯖꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯇꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤ ꯐꯦꯟꯁꯤꯡꯒꯤ ꯌꯣꯠꯆꯩꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨ ꯊꯣꯡ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯁꯤꯕꯨ ꯊꯠꯇꯨꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯖꯔꯅ ꯆꯤꯝꯄꯥꯟꯖꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯞꯁꯤꯡ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯕ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯠꯇꯨꯅ ꯄꯨꯂꯤꯁ ꯑꯗꯨ ꯆꯤꯡꯊꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯗꯨ ꯐꯨꯒꯦ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯖꯔꯅ ꯃꯗꯨ ꯊꯤꯡꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒ ꯈꯠꯅꯕ ꯄꯥꯝꯕ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝ ꯍꯥꯏꯕꯗꯤ ꯖꯪꯒꯜꯗ ꯍꯤꯡꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯖꯦꯀꯣꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯄꯨꯂꯤꯁꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯝꯃꯤ꯫ ꯆꯤꯝꯄꯥꯟꯖꯤ ꯑꯃꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯣꯡꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯊꯣꯡꯗ ꯊꯦꯡꯖꯤꯟꯗꯨꯅ ꯀꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯍꯤꯡꯂꯝꯃꯤ꯫ ꯀꯥꯏꯔꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯒꯗꯕꯒꯤ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯖꯦꯀꯣꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯆꯤꯝꯄꯥꯟꯖꯤ ꯑꯃꯗꯒꯤ ꯍꯦꯜꯞ ꯅꯤꯔꯝꯃꯤ꯫ ꯑꯦꯛꯁꯄꯔꯤꯃꯦꯟꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯖꯦꯀꯣꯕꯀꯤ ꯃꯃꯤꯡ ꯏꯈꯤꯕ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯃꯈꯥꯗ ꯀꯥꯎꯊꯈꯤꯔꯝꯃꯤ, ꯃꯗꯨꯗ ꯖꯦꯀꯣꯕꯁꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯋꯤꯜꯁ ꯆꯤꯝꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯝꯄꯥꯟꯖꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯤꯖꯔ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯁꯤꯖꯔꯅ ꯃꯍꯥꯛꯄꯨ ꯀꯣꯜꯂꯝꯃꯤ꯫ ꯋꯤꯜꯁꯅ ꯁꯤꯖꯔꯕꯨ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯖꯔꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯣꯜꯗ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯖꯔꯅ ꯆꯤꯝꯄꯥꯟꯖꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯋꯤꯜꯁ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯤ ꯂꯣꯏꯖꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟꯠ ꯄꯤꯕꯤꯔꯛꯎ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯔꯤꯖꯁꯤꯡꯁꯨ ꯂꯩꯔꯤ, ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯖꯔꯛꯀꯦ꯫ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫